Miss Paodam Ming Tabidi Bukwai Punamapo Reena Naorem Nahan Bamaktada Taramna Okchari Loinana Kurumjari Masi Maruibu Pauda IAS competitive exam Tagadaba candidate singer Chief Minister N. Birenga Wariwatai Sanakre Jiban Hospital Kaksing Linkat Kibagi Mapalak Subamapo Kumon Torom Nasi Pangtokre Loinana Sidhumutra Leba Delhi Assembly Mikal Nasi Pangtokre Mapung Pamu Pizari Manipurda talent leba mahero yamna lay adubo imungi sentholambi nemna leba singna all India ki civil service competitive exam thana ba coaching ki fee piba ngamdaba singi khalaga Chief Minister coaching scheme for civil service aspirants hodoki bani hairi aduga ngasi Imphal gi GM hall da IAS competitive thagadaba mahero singa interaction program da Chief Minister N. Birenna ngasi phongdokre ngasi GM holder scheme masigi makhada candidate lisingani exam thabada maheroi chamaga yankai khangatladuna ALS satellite education da coaching yagodaba singa interactive session da Chief Minister N. Birenna mathaki wafamasi phongdokibani Chief Minister na makha taraduna central service competitive thagadaba singda pungning thawaladuna haikibada nakoina tungi yumbi oigadoribani mamangda Manipur public service exam mai paktuna lengbanda star Karuraba amadi flag post gari tongluraba kaya asoiba leire haiduna kakhibani adugumna paliba sarkar asinadi thohaloi haiki Chief Minister na makha taraduna IAS New Delhi ga coaching institute ka kosamnaduna civil service exam gi damakta sarkarna angamba senpham puthokpani aduga masida pendaba nungaitaba awatpa leibada hairau haina su phongdoki Hey Pamaku Thadana, Queen Hayen Chowrak and Haisagavia. You are the future of the societies. You are the future of the nation. You are the future of the state. Adunani, Queen Shideda. Money is nothing. 1 crore is being a state. 1 crore is nothing. But you see, 150 students amongst the out of 2,000 students, 150 in the top have been selected, and the government is sponsoring for it freely. Why? In a high pay. Because you will make the state, you will make the nation. Ngasi nungtil pung ama minini forum tabada sengmai kendrigi MLA H Dingo tongduna lakpa gari ama kongampalta tata amaga thengaina bada MLA soktuna Razmedi City da laikan nakre aduga gari thaurakhiba driver di ka hena sokhidre aduga MLA gi PSO di serious oina sokpadagi Razmedi City gi ICU da laikan nari hairi Collaborate and together we can conquer cancer Haibatim da Manipur Oncology Society na sinduna numit nini sa Tagadaba second annual conference of Manipur Oncology Society ngasi Chingmerong Daleba Classic Grande da MP Dr. R.K. Ranjan amadi Professor T.H. Tomcha Singna athoiba mitung amasung akhanaba mitung oiduna haudokre Thauromaduda athoiba mitungi warol piraduna India gi mioi kaya cancer leina asina punsi bikamna halli adubu cancer asi mioi bagi punsi hekta bikamna hanba leina amanate masi ekoina mangjongna na section labadi ekoina aware oheuduna section thorang lakhwat hoba targa di leina asidagi ngak thukpa ngamgani haiki aduga Thauromaduga mari leina na Manipur Oncology Society gi founder president oiriba Professor T.H. Tomana haikibada cancer laina na ba mioi kaya lamdam asida masing hengalakpa amasung masigi risks chawna leibadagi hairiba thoromasi pangthoktuna miyamda aware kharada oina ba haiduna tongan ba akhang hai sing amasung lam asida thabak tawduna laglaba mapal lamdagi specialist kaya yauna thoromasi pangthokpani cancer asi treatment tongna ba hona bada India gi atopa lamsinga yengna bada Manipur na yamna hanthana leiri aduna laina asi treatment tawbagi matangda oirabasu prevention tongna ba amasung aware oina bagi matangda oirabasu aikoi khangna na ba hona ba mathau tai haiki we are always using that fermented food along with the what you call the carbonated fish that we are consuming as our regular items. This is also already reflected by the expert. These are some of our the
maybe causes, particularly the number of cancer patients is increased in the state. And this is the right situation. On this situation, the Oncology Society of Manipur organizing this second annual conference with the invitation from other the external expert also. Kakching Lamdong da leiba Jiban Hospital Kakching lingkhat ki bagi mapalak suba mapok numit thoram ngasi hospital asigi mipun sangda pangthokre thoram aduda Dr. Soibam Ibomcha senior physician Hana Manipur lenga ki director health oirambana athoiba mitung aduga Dr. Yengkom Asok Kumar managing director Jiban Hospital Kakching na Thoromapu amasung Dr. Haurombam Santi Hana Rims ki medical superintendent oiramba aduga Jiban Hospital ki head of department anesthesia amadi advisor Dr. Nomaitem Nabakishore senior gynecologist amasung Jiban Hospital advisor amadi brigadier Eli Singh na akhanaba mitung sing oina saruyaki Thoromaduda Dr. Yengkom Asok Kumar managing director Jiban Hospital Kakching na mahaki warol piradon hai Jiban Hospital Kakching na ana layeng bakhak natana sana khona bagi lamda sumateng pangli Kakching area gi BPL gi makhata leiriba medical tamliba student sing su scholarship piduna tengbangli miam gi mateng na hospital asida layeng bakhak natana atop mafam da chatuna free medical camp free eye camp su pangthokli duga kanglup masel gi marakta nungsinaba poraknaba kanglup kayana punna khundariba mafam sing da su free medical camp na chingba pangthoktuna lakli phongdoki Masigi Jiban Hospital ki mapong numiratu da hospital asigi thawai habliba mathau masak khangna mathau ningthina pangthokpa staff sing na khangatuna manapi duna pungning thogatpa amasung self staff sing na utpa makhal mathel gi thoram kaya su pangthokki akona life da aduna kai ma thawama to di hati akoni kanosida akona khangata basi take risks in life if you win you guide them if you win you lead them. Take risks in life. If you win, you lead them. If you fail, you guide them. So risks no by say like that. When no one will talk to the I can consign that. Among another, all the decide on the mother. Leimakong Bazar Hill Town gi sana Fungdong Bathoram Social Welfare and Cooperation Minister Nemcha Kipjena thoiba meeting oiduna ngasi community hall da Kampur Leimakong Bazar da pangthokre Thoramadu da thoiba meeting gi warol piraduna Minister Nemcha Kipjena haikibada Leimakong Hill Town asi Manipur gi manungda kanglup kaya leminaba mafam amani mini India amagumbani hairaduna mafam adugi miyamna ingna chingna nungsi chanana leminaduna dharma jati khenabana Ichilenau gi mari tarhan bangamde haibadu gi khudam oina ba haiki nat kisana bi gonggeiraga duga monolith maikhum hangdokpa amasung tongan ba kanglup singi nat ki oiba makhal makha kya gi thoram sing utpana ngasi gi thoram adu gi mapung oiba saktam oiki ngasi gi thoram adu da MLA 51 site UAC ngamthang hauki bamsong Southern Hills ADC gi chairman haukhalang hangsingna thoromapu amasung akhanaba michungaina sarwyaki Matam punamakta miyamgi damakta transparency leina thabak thoram punamak taunaba hotnari haina Sagolban Kendragi MLA RK Imona phongdokre Local Youth Development Association sinduna MLA Local Area Development Fund gi makhada lupa lakh taraga nipal changna sakiba kwagaitil lekhujam lekaida compound fencing cum extension of community hall hangdokpagi thoramda saruk yakiba MLA Imona makhatana haiki ngasi hangdoliba asigi makha tarakpa oina athuba matamda mairasang amasu hangdolagani aikhoida lenga ki thabak ama pirakpa matamda thabak adu pangthoknana ba lambi adu khaktani lambi adugi matungina aikhoida pangthokchana ba leiriba thabak adu miyamda yahonna ba honna bani aduga lengangna pitharakpa thabak thoram ponamak miyamgi makhut yaunaba hona jabani aduga masida chitha nanda hoba kharadi yauba tabani haina phongdoki aduga ngasigi sangaba asibo leikai gi miyamna yengsin biraga ningthina luna nana seasonana nabasu appeal tawki Sagolbel Kendra se Imphal City da leiba Kendra oibana maigi phibamdi mapung fana thale aduga Kendra sida chada maudragi changda ising pipeline piduna Kendra sigi Miam singi awaba lehendre masigi mathakta haukiba chahi nipalo masida Kendra sida chada nifu yauna
community hall kayasu sabangam le aduga tawbatabu chahi asida kari kari thabak thoram semgat sagat khrabage haibadu miyamda thamduna matam pumbada transparency leba thabak tawnana ba honari hainasu MLA na makhatana phongdoki amna lekai gi wana minadana lailiba kogi construction committee sina yengjan biraga yamna proposal lama moina thagat pirakta nga si akoina mai pak pangamani akoina promise to do fulfill to jabani haina thain tamjage akoina pamjari basi transparency ni mayam da yohanba any thaba ma sarkar gi pirakpa haibsi akoi MLA singna tawi basi just guidance bi du wa lambi du da ne akoina piri basi akoina akoi gi through da pangdok sarga lai se prajada yi onna na bokona bado madu akoi title lokjabani National Legal Services Authority के guidelines की मखादा Manipur State Legal Services Authority masalsana sinduna chaliba chahi English ngani kungi hanba National Law Adalat ngasi Lamphel Court Complex ta Imphal East amadi Imphal West District ki oina pangthokre ngasi pangthokhiba National Law Adalat asida bank matters, criminal computable case, adu civil case, family court case, motor accident claims, tribunal sing yauba court ta pending leramba asiga loinana pre litigation case chaurangna chahum nifuga mapal dispose tauki chahi asida Manipur State Legal Services Authority na electricity singi bill amadi land revenue ga mari leinaba case ayamba loisinaba pandam thamle National Law Adalat sing asi District Legal Services Authority singna Sindona Thawal Bisnupur Ukul Senapati Chuchanpur Chandel amadi Tangnopal District asu pangthoki Asi pulapna total cases list up to was around 2,500 more all Manipur yona. Ayambana bank related cases I did loan recovery cases I tar. See ayamba oire aduga court lagi refer to local cases. Next law adalat adi koi na to cases not only koi bank related cases I tar. Electricity cases koi recover to wadaba lagi water gi tonba water gi cases as well as revenue cases me amsu koi na cover tonaba target tawjagani. Tarit Suba UGC pay pito haiba demand tawraduna Government Teachers Association Facultana class boycott tawbagi khongjang chathakibagi makhata boina masidagi rally hunger strike ki khongjang hokre ahoba numita uripok Naorem thongda leiba NG College ta tongan ba college ki oja tarana kuthang chara henkre saruk yakiba faculty gi Vice President Dr. RK Indira Devi na phongdorakibada numit humni helaba phawbada sarkarna oja singi demand Waroisin Purokpang Amdre, Aduga Sarkar Gatanka Kayada solution Tauroba Mana Tazaba Birakre Adubu Hauzik Fawada implement Toba Amdre Oza Singi Kongjang Haloi Masidagi Hanba Kongjang Changsilak Kigani Hayengdagi Mapam Hong Hongdona Rally Hunger Strike Satagani Hainasu Pongdorki Hanadi Sarkan Haibisi Yaraga, which is Koloptome, Tanganga Omerita, Ogibis Yamanisha Lapse, Handaki, order to issue to the body, Ozasinji, which at the Zariba, Agitation, Lepoy. This is no in order to be about the Lepro and the substance Lepe. UNLF ki Lanmi Singlo Manipur People's Army MPA gi Kuntrahum Doi Subama Pokomon Numit February gi Mapal na Lakpada Lanmi Sanglob Asibo Lamjing Lamtak Pibagi Thaudang Puriba UNLF ki Military Affairs Committee MSC na Manipur da Kundaminari ba Furupcha Punamaki Mafamda Ningtam Yaulgi Yaifawjel Pirakli Loilam Mapu India gi Kubam Nungdagi Manipur gi Ningtam Bahanjina ba Miyanga Kusamnana UNLF ki Lanmi Sanglob MPA na Changsilagli ba Ningtam Langjang Asi ngasidagi chahi kuntragum doi sure MPA na yekna ba Indian Occupation Force IOF ka lanthengna ba ngambagi thongna pibireba se irupcha singna thamoi sengna yawol asida saruk yabiba amasung sogatpi bagi mahaini masigi damakta irei cha singda nungaiba amasung thagatpa phongdorakli MPA gi kuntrahum doi suba mapok komon numeta asida Manipur amasung Wesigi Machil Manau Oiba Ningtam Lanmi Singlo Punomaki Lusingba Singamadi Lanmi Singi Mafamda UNLF MSC na Yawolgi Ikai Kumnaba Utbagaloina na Yaifu Paudel Piri Lebak Miyangi Ningtam Yawolda Tawaina Ponta Pikraba Toba Ningtam Lanmi Singamadi IOF ki Miot Minaina Punsi Pikamnahan Kraba Irecha Punamaki Mafamda UNLF MSC na Revolutionary Salute Pijari Loinana Lanfamda Soapan Nangbadagi Amadi Yangnaba IOF na Ot Naibadagi Soinairaba Yawol Lanmising Yangnabagi Kashum Sangda Ladiba Itau Sing Amadi Irecha Panamapuso UNLF MSC na Yawolgi Kai Kumnaba Uchari Haina Chairman Military Affairs Committee UNLF Kundongbam Pambaina Thokpa Chirolamana Phongdoragli
Assam Rifles drug marufangna muthanaba drug ki mayokta changchilakhiba choba mai pakpa amada headquarters IGR South ki makhada Assam Rifles amadi Mafau Police Station ki apunba team amana Thobal district ki Kamu Saijang area da ngasi sathakhiba drive amada drug sungpham ama thugaiduna international market ta lupa crore chamaga kun longi oigadaba contraband item sing phangle hainai Inspector General of Assam Rifles ki Cherol da Hairi. Cherol sina makata araduna akang naba pao mafangbadagi Assam Rifles ki troop singna operation chataduna ain kai na tharamba drug pambi sing mang takhan ki hairiba plan sing adu opium dagi morphine songduna makata na brown sugar amadi heroin sungdokna ba pambi sing ni haiki. Thiba humbagi operation adu da team masina chawrangna heroin brown sugar kg kun gamapal aduga brown sugar liquid liter kun aduga marijuana kg mari amadi drug sungbada season aba khuchu kulai amadi chemical kaya phangle hairi hairiba drug sing asi sunglaba matungda manipur gi naha sing amadi nagaland gi naha sing da supply tawbani haina su khangba ngamkhre thodo aduda chenabani haiba nupi ama Mrs Elizabeth Khongsai Kobi ama police na fare hairi Fagalaba drug sing adu international market chawrangna lupa crore chamaga kun romgini hairi faraba nupi amadi drug sing adu Mafudam police station da makhataba investigation gidamakta sinakre haina Assam Rifles IGR South ki Cherol da hairi Amaromda Imphal gi mapal kangjebungi maningda leiba yu yonfam dukan sing kadana thugaiduna yamlaba yungo amadi yungang sing phagat khre ngase ayuk kadagi Masing yamlaba volunteer sing na drive sataduna using adu phagat kiba yungang sing adu de blenders brighter kungama toy OC blue liter chamri ga yangkai aduga black label liter lisingani aduga old monk ram liter chahung ga yangkai makhal makha kya gi beer liter nifu taru amadi yungo liter kuntra aduga plastic mayom chani ni masi lampel da leba excise da sinaduna paumi sing imang da mai thaduna mangan khre Kadagi Secretary General Git Chandrana Fondoro Kibada drive asi mamang da susathabale kre aduga Manipur da liquor prohibition chanaduna dry state oire haibaga loinana Imphal city manungda choba yu yonfam leiriba si dry state oibagi wahan thokadai da leiribage aduga mayai kaba nishagi mayokta changsaliba sigi maramdi sarkar gi machinery sing maruoina police excise department na makhoi gi mathau tawroktabadagini aduga CSO ama oina kadada drive sathabani aduga sarkarna dry state oibagi khongthang lokhalu natrabadi lamdamasi yugi chau thoktuna thoningdaba crime kaya tholakani yu yonba mapung fana thingbiu haiki Assam Rifles ki Fit India movement ki sarwama oina More Battalion Assam Rifles na sinduna Howland 5 football ground da Howland 5 village amadi More youth club ani gi marakta friendly match ama sanakre Howland 5 village chief amadi khunja sing na khulasida sanabung ama seminar na haijarubadagi Assam Rifles na playground ama leibagi darkar adu khangbaga loina na athuba matamgi matungda Assam Rifles amadi khunja sing na kanna hona duna playground ase semgalakibani friendly match ta saru yakiba team ani da Assam Rifles More Battalion gi commandant na manamathum su yenthoki aduga tharomaduda wangala commandant na singi marakta sana khona babu pongning thogotna bagi maruoi basing amadi armed forces ta yarokna bagi matangda motivate tawki Assam Rifles ki asigumlaba thabak thoram asigi damakta khunja sing na thagatba phongdoki Sidhumutra leba Delhi Assembly gi mikhal ngasi pangthokre ayupung Nepal dagi hauraga numidang wairam pung taru fawbada thadana ke mikhal asi fazana madi chumna pangthokpa ngamna na government employee lising maudra amasung Central Armed Forces ki company chamaga maudra ga loina na Delhi police personnel lising ni fugani thoi sizna ki aduga voter crore amaga dasmek mari tariet henbana mikhal asida bot thadana bage hak leke sensitive constituency singi damakta di thoidokpa arrangement tawki aduga chahi tara Nepal dagina tara mapal fawgi naha voter lag ani lising kuntra gani thoi chanipal tara mangana mapunsida hanba oina bot thadabagi khudong chaba phangli aduga mirep chatro gumudra gani thoina makhoi gi laibak thengnari chada nifu hundoi gi changda bot thadanaki India da lagliba Sri Lanka gi Prime Minister Mahinda Rajapaksa ga New Delhi da Minister of External Affairs Subramaniam Jaisankar da unakre Jaisankar na haikibada lebag ani gi leinariba mari gi damakta Prime Minister Rajapaksa gi kongchat ase yamna maru oi aduga Sri Lanka na interest yamna lojaba tourism da market Sri Lanka semganana ba team ama yamna tuna India da tharaklagani haina Sri Lanka gi Prime Minister Rajapaksa na phongdoki
Indiana mateng piduna Sri Lanka da paikaliba project singi matang da lebak anigi delegation singna khanaki aduga Sri Lanka da lam koirakpa lebak singi manungda Indiana masing khwaidagi yamba oiri adumainama English ngani tara mapalgi Easter Sunday numita satakhiba ateki matungdagi de Sri Lanka da lakhiba tourist singi masing hanthaki thodo adugi matungda Sri Lanka da lakhiba world leader ahanba Prime Minister Narendra Modi na oiki lebak anina khusamnana na thabak tawminabada yanakhi hairi Sanabagi Pauda January ki tang kuntra dagi team tarahumdoina saruyaduna Butankal playground da satharakpa challenge trophy tournament ngasi loisin khre tournament asi tribal sporting association Sotobekra Jiribam na organize tobani aduga ngasi gi final match aduda Butankal FC na VHLC Haubeng bu goal ahum amada maithiba piduna Butankal FC na championship oiki aduga VHLC Haubeng na runners up taki ngasi gi final match aduda and Buddha Chandra Singh social worker Ning Singh Khun Juriba Mamadi Laljading Mar Pradhan Borobekra Gram Panchayat na athoiba mithung oina sarukyaki loisilakpada championship amadi runners up takraba team singda athoiba mithung oikiba amadi akhanaba mithung singna prize sing yenthoki aroibada maroiba pau amuhana pijari IAS competitive exam thagadaba candidate singa Chief Minister N Birenga wariwatai sanakre Jiban Hospital Kakching Lingkhat ki bagi mapalak suba mapok umon thorom ngasi pangthokre loinana Sidhumutra leba Delhi Assembly ki mikhal ngasi pangthokre ngasi damakta di mes Paodam loisinjari miyam bu muhanna khurumjari